Hello ma'am, ngasi 7 speed manipurna amuka taram noksari anoba video amaga loinana ngasi video sida ina ma'am da haijaga da busi video sida akoigi soigiba lankiba yawarsu adum ma'am na ngakpigani na khale ado video si haunaba tausi video se tega shunte akoigi Maruti Suzuki 800 na mana horokpadagi na loirapo phaugi magi journey duni apechimla pai wari masa matang sumyamda share tawjage na khanjabane adudi mayam taminar sigo matam amada khoigi India se car gi keno je khoigi company se yamna leiram dawa habitare khoi matam amada khoigi leiram se 1940 50 gi mark size leiram se khoigi Mahindra lerme adi Hindustan Motor adegi Petpat Mini kaina sumaina car je moigi company khara lerme bo ado matam du da khoigi lermi ba car sing se khoigi luxury car na yambo ina to luxury car habidi khoigi normal common people amana khoigi middle class family sing na irailena effort to ngam da ba habidare ko leiba ngam da ba chumba problem me ama thoe bo ado masi tholok pada gidi khoigi Bharat sida khoi matam dugi ningtamo matung 1959 65 mark sida akoigi matam dugi prime minister na haidi wakalon ama thadaraga kamai tawdana akoigi Bharat sida leiriba mipum khudingmak ayamba akoigi car se kamai tawna line effort to ngamna bagi akoigi kai tare plan haiba tare adu tawba horame matam duda akoigi mapalam dagi Miki Maruti hai siga tied up taunana bagi damakta topa company car company mayam singa tied up taunana bagi damakta mayam tharme koigi Volkswagen gi company adegi Suzuki gi adegi gari khara ko company khara adam moi invite torme adida koigi Suzuki sina tai na amta reply lakta ba hafta Suzuki sina reply lakpadagi mai tawdana koigi Maruti jiga Suzuki jiga tied up taunara ganda haiba first production oina haiba tare aduga first production oina koi 1983 da 1983 da haiba Maruti Suzuki je ahan boina India da 1983 da production je puthokeba adu masi puthokojida aduki matik koi gi gari se demand yam haiba tare haidi mayam da koi middle class amana yam laine haidi keno tawbo Foto ngam na bai damak ta gari siyam no tangan da bai tare moi gi kanu je plan je mo gi gari gi khogi myam da ngam na bagi kanu sida lalong sida gari sigi price hong na thamba hai tare aduga matam dugi gari se yamba khogi rear wheel drive oina yama tawe aduga sida Maruti na an boina khogi front wheel drive ki option je putho kanda gari si ju yamna magi chawna te yam piktak na ko gari gi weight se khogi 650 muki kg tani mana sida kena tawri puthorei aida masi se mayam na paman gi dana habitare booking koi tawgi khoi mayam gi keno se demand je hana advance oina pisana raga khoi gi kena tawme ba sarame ba gari ado gari gi demand se duki matik lakh ama hena lam lising kun tram gi sang da khoi gi kena taw pa habitare booking gi keno se admai tawdagi production jina khara watt pa habitare adu dagi kamai tawga har kanda gari si ihan hana masidi edi product se kona dabdagi habitare ko koi lottery system da tor kanda koi gi mi se mai tor ga pi bu gari to anba koi gi matam dugi koi gi Indira Gandhi na prime minister wa ngi matam du da hanba koi Maruti gi kenos gari se koi gi Punjabi mu khak Harpal Singh ne ko mangona mana koi gi gari se hanba so si mangona sina gi bu adagi sum mathang horoktana matam dugi gari ki price se sumna tagi matam du da koi 47 to 48 ki keno de maman ne matam du da piri ji go ado magi waiting period ka su dum yam sange ado gari sigi magi maximum power ji only 37 bhp ni ko 800 cc gi ni man puthoi ado magi koi top speed se only 0 to 100 se koi 14 second mukta ma accept to ngam ba ai gari se matam du ne ko admai tawdana magi waiting period chu yam sange demand je yam na leiba habitare smai tawdana koi gi
ꯃꯥꯔꯨꯇꯤꯁꯦ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯄꯥꯝꯅ ꯍꯧꯅꯔꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯃꯇꯝꯗꯨꯗꯒꯤ ꯍꯧꯔ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯔꯥꯎꯟꯗꯤꯡꯁꯨ ꯌꯥꯝꯅ ꯐꯍꯟꯕ ꯍꯥꯏꯕ ꯇꯥꯔꯦ ꯁꯔꯥꯎꯟꯗꯤꯡ ꯐꯍꯟꯕ ꯍꯥꯏꯕꯗꯤ ꯒꯥꯔꯤꯁꯤꯒꯤ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯇꯆ ꯇꯧꯅꯅꯕ ꯍꯣꯠꯅꯔꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯥꯔꯨꯇꯤꯁꯤꯒꯤ ꯀꯅꯦꯛꯁꯟꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯀꯁꯇꯃꯔꯁꯤꯡꯗ ꯇꯆ ꯇꯧꯔꯒ ꯏꯟ ꯇꯆꯇ ꯂꯩꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯏꯁꯇ꯭ꯔꯦꯇꯦꯖꯤ ꯃꯌꯥꯝ ꯑꯃ ꯀꯣ ꯄꯨꯊꯣꯛꯑꯦ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯥꯏꯚꯤꯡ ꯁ꯭ꯀꯨꯜꯒꯨꯝꯕꯒꯤ ꯇꯥꯏꯞꯇ ꯀꯣ ꯑꯗꯒꯤ ꯇ꯭ꯔꯨ ꯚꯦꯂꯨꯒꯤ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯂꯩꯗꯅꯀꯣ ꯁꯨꯝꯕ ꯃꯈꯣꯏꯒ ꯌꯥꯝ ꯀꯩꯅꯣ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯒꯤ ꯃꯥꯔꯀꯦꯠꯀꯤ ꯁꯤꯌꯔꯁꯤꯁꯨ ꯑꯣꯜꯃꯣꯁ 50%ꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯔꯨꯇꯤꯁꯤꯅ ꯑꯗꯨꯝ ꯗꯣꯃꯤꯅꯦꯠ ꯇꯧꯔꯒ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯗꯨꯝ ꯂꯥꯛꯑꯦꯕꯀꯣ ꯗꯤꯃꯥꯟꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯥꯏ ꯑꯣꯏꯔꯝꯃꯦ ꯃꯇꯝꯗꯨꯗ ꯍꯥꯏꯕꯗꯤ ꯃꯥꯔꯨꯇꯤ 800C ꯄ꯭ꯔꯗꯛꯁꯟꯁꯤꯒꯤ ꯍꯦꯛ ꯃꯥꯡꯑꯣꯏꯅꯅ ꯑꯗꯨꯒ ꯃꯈꯣꯏꯁꯤꯒꯤ ꯃꯔꯛꯁꯤꯗ ꯍꯤꯟꯗꯨꯁꯇꯥꯟ ꯀꯣꯟꯇꯦꯁꯥ ꯀꯥꯏꯅ ꯒꯥꯔꯤ ꯂꯩꯔꯝꯃꯦ ꯑꯗꯒꯤ ꯑꯦꯝꯕꯦꯁꯦꯗꯔ ꯂꯩꯔꯝꯃꯦ ꯑꯗꯒꯤ ꯐꯦꯠꯕꯠ ꯃꯤꯅꯤ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯒꯥꯔꯤꯁꯦ ꯃꯈꯜ ꯃꯈꯜ ꯁꯨꯝꯕ ꯃꯌꯥꯝ ꯂꯩꯔꯝꯃꯦꯕꯀꯣ ꯑꯗꯣ ꯃꯈꯣꯏꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯌꯥꯝꯕ ꯔꯤꯆ ꯄꯤꯄꯜꯁꯤꯡ ꯑꯩꯈꯣꯏ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯄꯩꯁꯥ ꯆꯤꯟꯖꯥꯎ ꯄꯥꯏꯕꯁꯤꯡꯅ ꯑꯌꯥꯝꯕ ꯈꯛꯇꯃꯛ ꯃꯈꯣꯏꯅ ꯇꯣꯡꯕ ꯉꯝꯃꯝꯃꯦ ꯃꯇꯝꯗꯨꯗ ꯑꯗꯣ ꯍꯥꯏꯔꯤꯕ 800ꯁꯦ ꯄꯨꯊꯣꯛꯄꯗꯒꯤꯗꯤ ꯌꯥꯝ ꯂꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯨ ꯃꯤꯗꯜ ꯀ꯭ꯂꯥꯁꯀꯤ ꯐꯦꯃꯤꯂꯤꯁꯤꯡꯁꯨ ꯂꯥꯏꯅ ꯑꯗꯨꯝ ꯇꯣꯡꯕ ꯉꯝꯅꯔꯛꯈꯤꯕꯅꯦꯕꯀꯣ ꯑꯗꯣ ꯃꯗꯨꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯔꯁꯤꯡ ꯀꯣ ꯑꯩꯈꯣꯏ ꯀ꯭ꯔꯤꯀꯦꯇꯔ ꯑꯩꯈꯣꯏ ꯁꯆꯤꯟ ꯇꯦꯟꯗꯨꯜꯀꯔ ꯍꯣꯏꯐꯥꯎꯗ ꯑꯗꯨꯝ ꯇꯣꯡꯉꯝꯃꯦ ꯒꯥꯔꯤꯁꯦ ꯑꯗꯨꯝ ꯄꯥꯝꯅ ꯃꯇꯝꯗꯨꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯁꯨꯝ ꯂꯥꯛꯑꯀꯥꯟꯁꯤꯗ ꯁꯨꯝ ꯃꯊꯪ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯍꯔꯄꯥꯜ ꯁꯤꯡꯁꯤꯗ ꯒꯥꯔꯤꯁꯦ 1983ꯗ ꯑꯩꯈꯣꯏ ꯏꯟꯗꯤꯔꯥ ꯒꯥꯟꯙꯤꯅ ꯃꯉꯣꯟꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯄꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯊꯪ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ 2004 ꯐꯥꯎꯁꯦ ꯃꯥꯒꯤ ꯃꯥꯔꯨꯇꯤꯁꯤꯅ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯞꯗꯦꯠꯁꯦ ꯈꯔ ꯑꯗꯨꯝ ꯄꯤꯔꯒ ꯃꯥꯒꯤ ꯁꯦꯀꯦꯟ ꯖꯦꯅꯦꯔꯦꯁꯟꯁꯨ ꯑꯩꯈꯣꯏꯒꯤ 1986ꯗ ꯈꯤꯇꯪ ꯑꯞꯗꯦꯠ ꯑꯃꯨꯛ ꯇꯧꯔꯒ ꯖꯦꯅꯦꯔꯦꯁꯟꯁꯦ ꯈꯤꯇꯪ ꯃꯥꯒꯤ ꯀꯣꯁꯃꯦꯇꯤꯛ ꯈꯔ ꯆꯦꯟꯖꯦꯁ ꯇꯧꯔꯒꯀꯣ ꯑꯗꯨꯝ ꯂꯥꯛꯑꯦ ꯃꯇꯝꯗꯨꯗ ꯑꯗꯒꯤ ꯃꯥꯒꯤ ꯄ꯭ꯔꯗꯛꯁꯟꯁꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯗ ꯄꯨꯊꯣꯛꯏꯁꯦ ꯇꯣꯇꯦꯜ 2.87 ꯃꯤꯂꯤꯌꯟꯒꯤ ꯄ꯭ꯔꯗꯛꯁꯦ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯗ꯭ꯌꯨꯁ ꯇꯧꯔꯤꯅꯦ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯄꯥꯟ ꯂꯝꯗꯁꯨ ꯑꯗꯨꯝ ꯊꯥꯗꯣꯛꯄ ꯍꯧꯈꯤꯀꯣ ꯑꯗꯨꯕꯨ ꯏꯟꯗꯤꯌꯥꯗꯅ ꯍꯦꯟꯅ ꯑꯩꯈꯣꯏ 2.66 ꯃꯤꯂꯤꯌꯟꯒꯤ ꯄ꯭ꯔꯗꯛꯁꯦ ꯏꯟꯗꯤꯌꯥꯗꯅ ꯍꯦꯟꯅ ꯁꯤꯖꯤꯟꯅꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯂꯦꯝꯍꯧꯕ ꯀꯩꯅꯣꯗꯨꯅ ꯑꯩꯈꯣꯏ ꯃꯄꯥꯟ ꯂꯣꯝꯗ ꯊꯥꯗꯣꯛꯄ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯣ ꯃꯇꯝꯗꯨꯒꯤ ꯒꯥꯔꯤꯁꯨ ꯑꯩꯈꯣꯏ ꯁꯦꯐꯇꯤꯒꯤ ꯀꯩꯅꯣꯁꯦ ꯅꯣꯔꯝꯁꯦ ꯀꯌꯥꯁꯨ ꯂꯩꯇꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨ ꯏꯚꯟ ꯑꯩꯈꯣꯏ ꯁꯤꯠ ꯕꯦꯜ ꯐꯥꯎꯗ ꯌꯥꯎꯔꯝꯗꯕ ꯒꯥꯔꯤ ꯑꯣꯏꯌꯦꯕ ꯃꯥꯁꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯗ ꯃꯤꯁꯦ 1,00,000ꯒꯤ ꯃꯊꯛꯇꯐꯥꯎ ꯁꯤꯈꯤꯕꯒꯤ ꯑꯗꯨꯝ ꯋꯥꯔꯤ ꯂꯩꯌꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯁꯦ ꯁꯨꯝ ꯂꯥꯛꯄꯗꯨꯅ ꯑꯩꯈꯣꯏꯒꯤ ꯗꯥꯎꯟ ꯁꯥꯏഡ് ꯍꯥꯏꯕ ꯇꯥꯔꯦꯀோ ꯃꯥꯒꯤ ꯆꯦꯟꯖꯦꯁꯁꯦ ꯁꯨꯝ ꯍꯣꯡꯉꯛꯇꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯝꯄꯅꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯀ꯭ꯔꯥꯏꯁꯤꯁ ꯂꯥꯛꯄꯀꯣ ꯑꯩꯈꯣꯏ ꯂꯦꯕꯔ ꯑꯩꯈꯣꯏꯒꯤ ꯋꯥꯔꯀꯔꯁꯤꯡꯗꯣ ꯑꯩꯈꯣꯏ ꯃꯔꯛꯇ ꯀ꯭ꯔꯥꯏꯁꯤꯁ ꯂꯥꯛꯄꯗꯒꯤ ꯃꯥꯁꯦ ꯁꯨꯝ ꯗꯥꯎꯟ ꯑꯣꯏꯔꯛꯇꯅ ꯑꯩꯈꯣꯏꯒꯤ 2000 ꯃꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯔꯨꯇꯤ ꯁꯨꯖꯨꯀꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯜꯇꯣ ꯑꯣꯏꯗꯅ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯑꯃꯨꯛ ꯃꯥꯒꯤ ꯂꯥꯛꯈ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯒꯤ ꯖꯦꯅꯦꯔꯦꯁꯟ ꯍꯥꯏꯕ ꯇꯥꯔꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯖꯦꯅꯦꯔꯦꯁꯟꯁꯦ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯃꯥꯔꯨꯇꯤ 800ꯁꯦ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯊꯨꯞꯆꯟꯈꯤꯕꯅꯦꯕ ꯑꯗꯣ ꯑꯔꯣꯏꯕꯗ ꯃꯥꯔꯨꯇꯤꯁꯤꯒꯤ ꯑꯔꯣꯏꯕꯗ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯂꯥꯁ ꯑꯩꯈꯣꯏꯒꯤ ꯀꯁꯇꯃꯔꯁꯦ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁꯇꯒꯤ ꯁꯤꯂꯣꯡꯗꯒꯤ ꯑꯃꯈꯛꯅ ꯃꯥꯁꯦ ꯐꯪꯈꯤꯌꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯔꯨꯇꯤ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤꯁꯦ ꯁꯤꯁꯤꯅ ꯁꯥꯕ ꯃꯥꯔꯨꯇꯤ 800ꯁꯦ ꯃꯌꯥꯝꯅꯁꯨ ꯄꯥꯝꯅ ꯑꯗꯨꯝ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯗꯨꯝ ꯄꯥꯝꯅ ꯑꯗꯨꯝ ꯁꯦꯀꯦꯟ ꯍꯦꯟꯗ ꯐꯪꯉꯒꯗꯤ ꯑꯩꯈꯣꯏꯗꯤ ꯃꯁꯤ ꯒꯥꯔꯤꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯐꯪꯉꯒꯗꯤ ꯑꯗꯨꯝ ꯂꯧꯖꯒꯦ ꯍꯥꯏꯕ ꯃꯤ ꯑꯗꯨꯝ ꯌꯥꯝ ꯂꯩꯔꯤꯀꯣ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯇꯝꯕꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏꯗꯤ ꯍꯦꯟꯗꯤꯁꯨ ꯑꯣꯏꯕ ꯑꯗꯒꯤ ꯃꯤ ꯁꯤꯟꯕ ꯃꯐꯝꯗꯁꯨ ꯆꯪꯕ ꯅꯨꯡꯉꯥꯏꯕ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯄꯥꯝꯅ ꯁꯤꯖꯤꯟꯅꯕ ꯒꯥꯔꯤ ꯍꯥꯏꯕꯗꯨ ꯑꯗꯨꯝ ꯑꯣꯏꯈꯤꯑꯕ ꯑꯗꯣ ꯐꯦꯃꯤꯂꯤ ꯑꯃꯒꯤ ꯀꯥꯔꯗ ꯑꯩꯈꯣꯏꯒꯤ 800 ꯃꯤꯁꯦ ꯑꯗꯨꯝ ꯇꯣꯡꯅꯤꯡꯕꯒꯤ ꯇꯣꯡꯕ ꯌꯥꯕꯒꯤ ꯁ꯭ꯇꯥꯏꯜꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯨꯡꯉꯥꯏꯅ ꯁꯤꯖꯤꯟꯅꯕ ꯒꯥꯔꯤ ꯃꯈꯜ ꯑꯃ ꯍꯥꯏꯕꯗꯨ ꯍꯥꯏꯔꯤꯕ ꯃꯥꯔꯨꯇꯤ 800 ꯁꯤꯅ ꯑꯣꯏꯈꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯑꯜꯇꯣꯁꯤꯅ ꯑꯃꯨꯛ ꯂꯥꯔꯖꯦꯁ ꯁꯦꯂꯤꯡ ꯍꯦꯆꯕꯦꯛ ꯒꯥꯔꯤꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯝ ꯑꯣꯏꯔꯒ ꯂꯩꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯇꯝꯗꯨꯒꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯔꯨꯇꯤ 800ꯁꯤꯅ ꯑꯗꯨꯝ ꯑꯣꯏꯈꯤ ꯑꯗꯣ ꯃꯇꯝꯒ ꯑꯩꯈꯣꯏꯒꯤ ꯆꯨꯅꯅ ꯑꯞꯗꯦꯠ ꯇꯧꯔꯒ ꯃꯇꯝꯗꯨꯗ ꯂꯥꯛꯄꯤꯔꯝꯕ ꯑꯣꯏꯔꯒꯗꯤꯀꯣ ꯍꯦꯟꯅ ꯏꯝꯄ꯭ꯔꯨꯞ ꯇꯧꯔꯒ ꯑꯗꯨꯝ ꯍꯦꯟꯅ ꯑꯐꯕ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯒꯗꯕꯅꯤꯀꯣ ꯑꯗꯣ ꯑꯦꯅꯤꯋꯦ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯊꯪ ꯃꯥꯒꯤ ꯋꯥꯔꯤꯁꯦ
ꯁꯨꯃꯥꯏꯅ ꯂꯩꯈꯤ ꯍꯥꯏꯕꯗꯨꯅꯤ ꯑꯩꯅ ꯃꯌꯥꯝꯗ ꯁꯨꯝ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯗꯣ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯆꯦꯅꯦꯜ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯒꯤ ꯃꯔꯝꯗ ꯑꯌꯥꯝꯕ ꯁꯦꯝꯖꯕ ꯚꯤꯗꯤꯑꯣꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯑꯃꯨꯛꯀ ꯍꯟꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯂꯥꯏꯛ ꯑꯦꯟ ꯁꯤꯌꯔ ꯁꯣꯏꯗꯅ ꯇꯧꯕꯤꯌꯨ ꯅꯨꯡꯉꯥꯏꯔꯒꯗꯤ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯁꯤ ꯃꯌꯥꯝ see you till then